mayambu aigi channel asida taramna ukjari mayam ngasidi jalebi khara saba ucharake ado mayam aisu ahanba oiduni bako sabase first time ni aigisu ado mayam dasum aigi angamjaba khara do share sum tawjarake ado yamna su thuba yamna su laiba maongda ucharake mayam ado jingo aigi sigi jalebi se ko adi fajana chasni su manungda change fajana magi mahi su fajana thoye ko ado mayam ucharage haujarage ai ahanbada chini se hana lonba haujarage ko chini se chasni se hana semjaba haujarage ado chini se ai tenggot ani ma lawjarage bako aduga ising se tenggot amaga tangkhai ma haijanjarage aduga lonba haurase mathang mathang sum processing ni sino ado mayam nusibidina like comment tawbiramo ado ai sida color se kitang hapsage bako ado angangba oini hapsare yamna di haptre food color ni ko kitang ta oina hapsare aduga phajana sawhalase aduga chasni se sawringai kan sida ko aigi ngasagi jalebi sabagi batter se asi semba hawase ahanbada meda se cup ani glass tingot ani ma lawjare bako aduga ghee chamas ama katang ga hapchan birase aduga ino se packet ama hapsalase aduga fajana mix se tawsalase fajana ahanbada mekhai birani aduga ising se kechik hapaga sumaina mo totpirasi bako khutse aduga marai munna dolingai sum monthaba henjalakani bako aduga damagtai fajana sumaina fajana idi marai munna tocharage aduga mayam sum mathang process sum jingina se fajana totlaba tochare ai fajana mole yare aduga ngasagi chasni sem ki pado amu jengase ado yare haji thangdaba yarani ai mai se muthatjarage aduga ai jalebi sabagi pen se thangachare bako pen sina oina sabada nungaigani aduga asigi cherang sina ko packaging rang se asina oina ai jalebi se semjarake aduga ai thau su haijinjare hoji aduga glass sigi manung sida glass se lawjare bako glass sigi manung sida ngasai gi cherang jasi hapsillaga ai ngasai gi batter do adu hapsinjar drobani sumaina kan tawraga hapsilase bako aduga ngasai gi batter se fajana amuk ai okhaijare ado hapsinjara se hauji hapsilla haurage mayam aiso som first time haujabani ko mayam so aiso experience laina haigi haujaba kana sate adu so dum aina khangjaba aina ujabada asum haubado yam yangna yam laina hauba maongda ujabado aiso sum mayam da sum share tawjarapane mayam so aigi video se nusi nungai biragadi comment da thambiramo ado mayam ai jalebi se hauba matamda ko first time oibanina ahanbada haugalapase ko aidi maong se taba ngamdri ko adaisu dum yamnadi hauki jalebi se yamna su hawi aidi yamna su kem lawradana aidi manungda keno tawba chini changdabado chasni changdabado ko tawdeba ko ado manungda su chasni su change ado masakti kitang aidi maong se taba wale haibagi khaktani ko ado yam thina ni haukhre first time haujabane da mayam su sum hauningagadi mayam so aigi process se maong se tawbiraga ko aidi sijinga sum haubiyo nisibidana aigi channel sibu like su tawbiramo ka subscribe tawbiramo ada mayam ai haubalo jariba ko ada chasni se das maya hapsille aduga thangalakpa matam da su yengo chasni se adum aigi tok tongna tayeba ko aidi bako manung da changbagi damakta magi chasni se tarakpani bako ada mayam ai sigi jalebi se lojare do yengo masakso ubada yamna fajare mayam video sibu nungai biragadi like comment subscribe tawbirba kaubirangano mayam
ꯑꯗꯨ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯖꯂꯦꯕꯤ ꯔꯦꯁꯤꯄꯤꯁꯦꯀꯣ ꯌꯥꯝ ꯊꯤꯅꯁꯨ ꯍꯥꯎꯈ꯭ꯔꯦ, ꯌꯥꯝ ꯊꯤꯅꯁꯨ ꯐꯖꯅ ꯍꯧꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ, ꯃꯑꯣꯡꯗꯤ ꯈꯤꯇꯪ ꯇꯥꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ꯫ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ, ꯑꯩꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯉꯒ